ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯊꯥꯒꯣꯏ ꯀꯧꯕꯤ ꯕꯨꯠ ꯁꯥꯟꯅꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯕꯨꯠ ꯁꯥꯟꯅꯔꯒ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯗꯣ ꯐꯠꯇꯦ ꯍꯥꯏꯅ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯐꯅ ꯀꯟꯅꯗꯤ ꯉꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯍꯟꯅꯤ, ꯃꯥꯅ ꯇꯧꯕꯗ ꯀꯅꯥꯁꯨ ꯉꯥꯡꯕ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯃꯥꯅ ꯀꯨꯁꯤ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯁꯨ ꯕꯨꯠ ꯀꯧꯕꯒꯤ ꯃꯍꯩꯗꯨ ꯁꯣꯟꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯕꯨꯠ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯩꯗꯨ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄꯨꯟ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯃꯃꯤꯠ ꯌꯦꯡꯐꯝ ꯈꯪꯗꯕ ꯕꯨꯠ ꯑꯃ ꯉꯔꯪ ꯉꯔꯪ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯉꯪꯂꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯐꯤꯕꯝ ꯀꯥꯏꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ, "ꯍꯅꯨꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯣ? ꯁꯦ, ꯅꯪꯒꯤ ꯆꯥꯛꯊꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯔꯅꯤꯅ꯫ ꯑꯗꯣ ꯅꯪꯅ ꯑꯁꯤ ꯄꯤꯖꯔꯤꯁꯦ ꯑꯔꯦꯝꯕꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯅꯣ? ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯕ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩ ꯁꯦꯜ ꯈꯔ ꯃꯊꯧ ꯇꯥꯔꯦ, ꯑꯗꯨꯅ ꯁꯦꯜꯈꯔ ꯍꯨꯔꯥꯜꯂꯛꯎ꯫ ꯍꯣꯏ, ꯍꯨꯔꯥꯜꯂꯨꯒꯦ, ꯑꯗꯣ ꯑꯃꯨꯛ ꯁꯤꯡꯂꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯁꯤꯡꯒꯦꯅꯦ, ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯨꯔꯥꯜꯂꯨꯆꯣ꯫ ꯑꯗꯨꯕꯨꯗꯤ ꯀꯨꯏꯔꯣꯏꯗ, ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ, ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯕ ꯊꯕꯛꯅꯤ꯫ ꯋꯥꯖꯥꯎꯅ ꯉꯥꯡꯂꯤꯕ, ꯊꯕꯛ ꯑꯃ ꯁꯤꯟꯅꯕꯗ ꯑꯃꯠꯇꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯅꯪꯅꯁꯨ ꯕꯨꯠꯅꯦꯅ ꯋꯥꯖꯥꯎꯗꯅꯤ ꯉꯥꯡꯂꯤꯕ꯫ ꯊꯕꯛꯇꯨꯗ ꯍꯥꯟꯅ ꯄꯥꯡꯊꯣꯔꯛꯎ, ꯑꯗꯨꯒ ꯋꯥꯖꯥꯎꯗꯣ ꯉꯥꯡꯉꯨ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯁꯦꯜꯗꯨꯅ ꯈꯨꯠꯇ ꯁꯤꯟꯅꯔꯒꯦ, ꯑꯗꯨꯇꯗ ꯊꯥꯖꯔꯅꯤ ꯅꯪꯁꯨ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠꯇꯣ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯃꯅꯤꯜ ꯑꯣꯜꯂꯒ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯨꯠ ꯍꯦꯛ ꯆꯠꯈ꯭ꯔꯕꯗ ꯊꯥꯒꯣꯏꯗꯣ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ, "ꯃꯁꯤꯒꯤ ꯕꯨꯠꯁꯤꯗꯒꯤ ꯊꯦꯝꯃ ꯊꯦꯝꯃꯒ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯊꯥꯏꯅ ꯑꯩꯕꯨ ꯑꯊꯤꯕꯤꯅꯤ, ꯀꯨꯆꯨ ꯃꯨꯕꯤꯅꯤ ꯍꯥꯏꯅ ꯂꯛꯅꯈꯤꯕ, ꯑꯩꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯈꯤꯕ ꯃꯈꯩꯁꯨ ꯑꯩꯅ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯒꯅꯤ꯫ ꯃꯣꯏꯅ ꯃꯤꯄꯥꯏ ꯊꯕꯥꯏꯅꯗꯨꯅ ꯀꯤꯅ ꯄꯥꯈꯠꯅꯕꯗꯣ ꯃꯗꯨꯕꯨ ꯎꯔꯒ ꯑꯩꯅ ꯄꯦꯟꯅ ꯅꯣꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯅ ꯊꯥꯒꯣꯏꯗꯣ ꯅꯣꯛꯈꯩ ꯅꯣꯛꯊꯣꯛꯂꯨꯔꯒ ꯑꯍꯤꯡꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ, "ꯁꯣꯏꯔꯗꯅ ꯑꯩꯅ ꯅꯣꯛꯂꯤꯕꯁꯤ ꯊꯪꯅꯕ ꯑꯇꯩꯅ ꯇꯥꯔꯕꯗꯤ ꯑꯩꯅ ꯕꯨꯠ ꯁꯥꯟꯅꯔꯤꯕꯁꯤ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯍꯦꯛ ꯈꯪꯈꯤꯕꯗ ꯂꯨꯒ ꯀꯣꯛꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯗꯕ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯅ ꯊꯥꯒꯣꯏꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯅ ꯊꯥꯗꯣꯔꯛꯄ ꯕꯨꯠ ꯑꯗꯣ ꯑꯁꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯅꯥꯇꯣꯟ ꯑꯔꯥꯎꯕ ꯑꯗꯨꯅ ꯁꯨꯠ ꯅꯝꯂꯗꯨꯅ, "ꯃꯣꯏꯒꯤꯁꯤꯗꯤ ꯁꯦꯜ ꯃꯅꯝ ꯅꯝꯃꯤ, ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯃꯣꯏꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯒꯦ ꯍꯨꯔꯥꯟꯕꯁꯦ." ꯑꯁꯤ ꯍꯥꯏꯅ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯐꯟ ꯍꯦꯛꯇ ꯆꯣꯡꯈꯠꯂꯤ꯫ ꯃꯥꯅ ꯌꯨꯝꯊꯛꯇ ꯍꯦꯛ ꯇꯥꯁꯤꯟꯕꯗꯣ ꯕꯣꯞ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯅ ꯈꯪꯗꯨꯅ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯀꯤꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯀꯞꯈꯠꯂꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯕꯨꯠ ꯑꯗꯨꯅ ꯃꯆꯤꯟꯗ, "ꯑꯁ, ꯑꯩꯅ ꯆꯣꯡꯊꯔꯤꯕꯁꯦ ꯁꯥꯐꯨ ꯈꯔ ꯀꯜꯂ ꯃꯥꯜꯂꯤꯅꯦ꯫ ꯁꯦꯜ ꯍꯨꯔꯥꯟꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯃꯤ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯕꯗꯤ ꯁꯦꯜ ꯍꯨꯔꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯑꯣꯏꯅ ꯐꯥꯔꯒ ꯏꯔꯨ ꯏꯌꯥꯡ ꯀꯣꯛꯄ ꯁꯣꯏꯔꯣꯏꯁꯦ꯫ ꯍꯦꯔꯥ, ꯕꯨꯠꯅꯕꯨ ꯍꯥꯏꯐꯦꯠꯇꯪ ꯀꯥꯝꯕꯗ ꯈꯤ ꯀꯤꯗꯅ ꯀꯅꯥ ꯑꯃꯠꯇ ꯏꯅꯥꯛꯇ ꯆꯪꯂꯛꯂꯣꯏꯗ꯫ ꯑꯁ, ꯑꯩꯁꯦ ꯀꯥꯟꯅꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯦꯅ ꯇꯧꯗꯧꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯅ." ꯑꯁꯤ ꯍꯥꯏꯅ ꯕꯨꯠꯇꯣ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯌꯨꯝꯊꯛꯇꯒꯤ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯗꯨꯅ ꯃꯃꯤꯠ ꯃꯅꯥꯗꯨꯅ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯁꯦꯜ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯔꯦ, ꯃꯌꯥꯏ ꯀꯥꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯇꯥꯕꯨ ꯃꯆꯥ ꯑꯁꯤꯃ
เฮกฮูระบดียาระนีอาศัยให้ในยงกียางเกนแต่พันเล่าหน้ามุกสองขัดละกะนับตัวในอิมุงแต่จังคิรามีอดุกะมาคอลทกหันดาโลนัตาบูดาฮุรานคิรามีมาทังกีอายุตาบุตรนัเซลฮุรานคีบาอิมุงอดุกียมบูอหันดาทับักอามาจัดกีให้นะลุชินบาลอยระกะเซลลกทกกีให้นะมากีตาบูโลตุนทำลิบาอดุมตำนลักลามีอดุบุตาบูอดุดีเลยรำดับอดุดามาโกกอดุให้เฟดหัวละกะคุยนุนเอบุตาบูดัวสิดาเฮกทำมันดาไอ้บุกเอาดนะตัวปดทำคราบรันอาศัยให้ในเจ้าฟันดามากีกากีอากอยเบดาตาบูดูเลยบระให้นักอยที่ทีรามีกาดูกอยอดอดนเฮกทีระบสุตาบูอดูพังบกอบเลยทรบดาคอยรังคอยเช่านับหอรักลามีอดูนะคนกลับนมาสามุสุมายามดูตานับเล่าบหอรักลามีไฮบุกุลไฮไม่โนดูป้ามาซาไฮเลยชาวิปะขังเลยบ่มายามหน่วยลอยในชมตลอดยามทุนเล่านี่หน่วยบ่เจ้าฟันเล่าคงบดตาบดามาซานุปะมาเมานุปีมาสุนุปะมาสุนุปีปุ่มบะปาขัดไปไกบอยลอยในเฮกเซนสินรักลามีมายามดปาขันนะว่าอมตะให้นาบังกำดาเล็บละกะเลรามีมายามนะว่าอมตะงางบังกำดาบาดุดาบุกลนัตับนะมาปาบุงดอนสิลกะปาบะไกเฮ้ยหน่วยกันนะไอ้กิกาจินนัทธรรมตาบูดลกทงนี่ชาสัตหายุเนี่ยไม่นวนะปาบะอีคุยดีลกทกดีนั่นสิชิลุหน่วยเนี่ยลกทงเนี่ยจะมาดิกันนะลกทกตัวบ้าฮะนั่นติลายเนี่ยลกตัวรีบระบะฮะชาสัตหายุไอ้เนี่ยคุยที่ระกันเนี่ยนักการตะกี้ลกทกแล้วบดีหน่วยเนี่ยแกยาพัชรอยไอ้กี่มาสิงดูกังเลิกจึงไงได้ลกทกเนี่ยละดีชาสัตปุถุกแล้วก็มาซามาสู้มายามดอกกันนะอมตะในเฮกลกทกปดินัตตะบนะลกทกที่ให้นะมากกให้นะใบยาวลูกเธอระกันเลยใบยาวตัวดุนนั่นเลยรามีเจ้าฟันดีมาซามาสู้มายามนะลกทกละกะลกทกที่ให้นะคุมลีบันิคันนะอาสาวบนะไม่หอริอดุนเฮนะสาวตุนะพอดีหน่วยอมตะให้ยาระถ้าว่าก็มาจะจับเลยได้เฮ้ยอิชูตอมบีปิกตรูไกให้กี่ปูอิชูดีโอยเดบังงังดบันจัดน่าเสียนะบุ้งมายามกิกาดจังอะดูกับอีปูกิตาบูโดกันอากิดเลยให้บ่ยิงลุสสลุเฮ้ยอีปูอาศัยให้นะปิกตรูอังงังมานะฮัลสักตนะมามาปะมาบุ้งมาเจมาโครามันดอมายามกิกาอะดูจังละกะตาบูอะดูเลยบระให้นะก็ยังละมีอะดูบุกันอาอมตะนะลกทบตะบันะตาบูอะดูเลยทรบันินะมาพูกิมันนักแต่จังสินละกะสอร์สังนะฮอนดกละกะอีปูตาบูดูเลยเฮาดีเอก็รีเฮ้ยหน่วยตาบูดูใครเดลอสันละกะเชียงนะให้อยู่เนี่ยบอกกันนะป้าบ่เสียงมันนี่ไอ้คุยกันนะมาเตอป้าบกิตาบูโดลองทุกตัวมันนี่ไม่นวลนะเสียงมันนี่ป้าบ่ไอ้คุยกันนะมาเตอป้าบกิตาบูโดลองทุกซะดิไอ้คุยนะมาดูลองทุกแล้วก็กะรีบุกันนะก็ดอริบนะมาดูกิโลลิบจับรีดูสู้หางบ่ให้ดอกบุนเตกะรีบุกันนะนี่อาศัยให้นะมาสามาสมัยามดอกอามาเตลองทุกที่ให้นะให้รามีอันดูบุษาฟันดีมาสามาสู้มายามนะให้จารีบะดอกตารำดีท่าเจ้าสุดท่าเจรำดีอดุนมาเฮนับฟิงกันนะมาคุดสิงละกะไฟหน่วยมาเช่นมันระกะไอ้กิตาบูดูฮูราละบันนะอดูไอ้ชูมาดูหางบดีหน่วยนังงงกันได้บันนะตีนะไอ้น่ะพังนะบัดทีนี่บะเฮ้พังบดีหน่วยนุ่งไงนี่บอกกันนะป้าบนะจัดปีดอรีบะดูบุก็ได้เดินโอ้น้ำมาตอมบีมาทีรุกะอดูก็อีเดลอีทุมายามเซ่ลอยนะสินะท้องแกไม่โน่นะป้ามุตตะทับบีโคบะป้าบสิยังวันนี้จ้าดันดุมจักรเบะบอกกันนะจันนิงจัสสนุก็อินุตาส่งให้ดูบุป้าบสินะสาวรินให้นะเฮกอีมาตอมบีมปุชิลักละดีช่วยเดินไหนค่อยลอยนะวันนั้นนี่ขังจีก็ไอเด็กอินุดาฮันดูบะมังวันดับบุกันอะไรนิ่งด้วยนุดาให้นุดาฮอจิกันเซ่เสียนบุปผาดีฮันดูบะกี้ตอมบีไว้ช่วยเจอร์กี้ให้บ่ได้สับยามเลยละบันนี่อดูไม่นะตาวเดนะนุปีฮับปุชิลักกันนะป้าบะกันนุปีดูบุลับเฮกหิงนะพุ่มจิละลอยเลยกันตาโจกีวัตตาสิเดนานักเตลิบะพาวะกีบุกิเสเลยาเรสวายเดนะวัที่โอเรงังเดนะกันนะรออีปาเกตอมบะอีปากีไอเนอเอนิจัลนับปูบุลับตักนะไกดาวรีให้นะอามุตะกุบนะยังลุโซมาป้าบงกีวาอดุดามาสานุปาอันนี้ดุดีนกตมนกทอรักลามีงาไซเดกิเกสุท้าวสาดบะมาไข่งังลำละกะมาเนเฮนะปะคัสลักบะอดุดาอันนี้ดอนกนิงบะอดุขังสินบังงัมดาอดุมังนกทอกีบันีอันนี้ดูน้ำมายาอีกขี้กันแล้วก็นกสิลักปาดูดาบุกุนดูสาวรับนะพักอีนั่นที่ไหนหายเสียจุดล้นเนี่ยน้อยอันนี้บ่เท่าบ้านะเฮ้ยป่าวน่ะเล่าสิยายคมบ้านะ
ꯍꯣꯏ ꯗꯥꯇꯣꯟ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯆꯦꯟꯈꯤꯔꯝꯃꯤ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯄꯥꯕꯨꯡꯅ ꯍꯅꯨꯊꯪꯗ ꯃꯃꯥꯇꯣꯜ ꯑꯃ ꯑꯃꯨꯛ ꯄꯨꯔꯛꯂꯕꯗꯤ ꯍꯥꯏꯅ ꯍꯨꯃꯥꯡ ꯀꯥꯡꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯒꯣꯏꯗꯣ ꯑꯍꯤꯡꯗ ꯕꯨꯠ ꯁꯥꯟꯅꯔꯨꯔꯕꯅꯤꯅ ꯃꯤꯀꯞꯀ ꯑꯃꯠꯇ ꯊꯣꯛꯇ ꯃꯈꯩ ꯒꯣꯒꯥ ꯒꯣꯒꯥ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯤ ꯍꯅꯨꯊꯪꯗ ꯃꯅꯦꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯃꯧ ꯏꯕꯦꯝꯃ ꯃꯦꯝꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯍꯩꯅꯗꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯅꯦ 이마나 떨리지 좀 하이나럭드리고 아한네나 nganna hawalaga masu masa mayamse hawdok khodokdana tawdoba mana masidang gona khokdana tumdana le asibu kanagi imungda tawnaba thabaknoba thoibana ha kangdreda ekhoi masna marolama ayu laubasu yadabane ma thokpa amane adudane aina mihulse kanglise ahal amoibagi masu masa mayamse kondana lainingdana leigadra hairaga mana thokpa hanu thangsida butsanadana hey tumi leble nangbo मीनग तारबदे अखोई युमगसे लोइना सिदोक्तना तानथोकपा सोयरोइने मीना खंगलदि हाइना किरदिने वासे लसिनबगी महुत्ता इमागने वासे चाप चाबा अमा ngangnabana phaniko haina memthoida mana thokpa ama ngangang hesang mana manbadu loiraduna isau langdana imumlomda changkhirami thoiba isau langna changkhriba magi nupi aduda adumak yenglaga tapna sor sangna hondokladuna ha इमा बुलकनगद्रा इतु बुलकनगद्रा थोइबा इदि अस कोकस ngaurida haina thoiba makokta goro goro hotlaga leirami tanja anuda mama ibema thagoida hakam chanduna tholakpani masanapa hapu subudu ubada machindu khajik paithoklaga ya hobaga hapu suba amagam oknarini ima aina hapu suribase ima na suhalibani kariya apaya na ba nasana katan oidana hapu suraga nama aina suhalibani kaina nongda halageda asi hairaga thagoida masana padugi mayang lenda jaisuduna hekta kanthagi tawrami thoibadu pakhana ima koinu ne hanura fawo ima gi apai bi mihulse handida ko ima haina tapna ngak thoklaga famlam padagi hawgalaklami thagoi su masana pagi makhuttagi jaisu ando ngamboi ngamdaboi tawduna namdana chinglami chingna su machinda ngang basu lepte hai ima se masing phatte haiba khanglabadi ayuk hawgalak basida ipukning se harau hangi haidi haidadana khoidau thitpa wa hairabadi santhaba taba belabani aina oina landu darba landradi nangbu hek pukliba nama aingonda onkhatlaga asumba sagi haidi kadaidagi yani hoi ima ibe mana loina chumi nachana lanba ngaktane asi haina thoibada mamaga onsinaraga wangang batanduna konthong adomda oina thokhirami thagoi su satkhriba masanupa tanabani haina mana thokpa khara nganglaga maninglomda machin maya singdokpa changkhirami machin maya singdokpa loibaga mamai mami taithoklaga ngarang butna huralakpa tabu ado hangdokpani haina makada lona chinglaklami karai leikre ngarang butna huralakpa tabu dubo ise asida leirene asi haina tabudu hangi tawrami adubu maduda loliba chapi adudi maron naina lonba oibana thagoina hangba ngamlamde aduna masado khoirang khoi saunana tawradobani aina khanglabani masigi butsida sinakhiba thabakse thoba ma hekta tawradobani haise horen asmaina huralakanu sel khatamak oina huralo haidaba yatre asibu hangba su yadaba tabu sibu kaida kana dawribanoba angangi sanapor oidoba mangaiba masidi phanasu takoni adubu lawdeba asi haina thagoida mana thokpa amanganglaga numit taba ngaiduna lekhirami numidangi matamni ngarangumna mitamna himnakraba matamda thagoida yana khada lotuna thamliba but adu kokhthoklami kari amuk tawrabage aibu ngarangta sel piramlabadaine nangna piramba tabudi hangba yadre aduna ngasidi tabu nungbuga matta huran biraklan sel oina adum sel khatamak huralo pelabani hebe banangi sakrisu hoi hekta huralu raki asi haina butta phet launa paikhatke tawrami matamda thagoina ngai khoni aina haise wado haiba loifa tringai da pai ki tawramba butta jap lepaduda laimai da pudrup launa taraklami ningong to yeksin baduda sugatlaga ayo ash haidо boada kok sat haiba yadra hanubi nangne kotha tawbra haiba nang oina soiroi mina ngang wasapadi tadana
ꯊꯨꯔꯤꯅꯤꯅ ꯇꯧꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯧꯕ ꯑꯗꯨ ꯑꯣꯏꯅ ꯁꯠ ꯍꯥꯏꯔꯣ ꯑꯇꯩ ꯅꯠꯇꯦꯗ ꯁꯦꯜꯗꯣ ꯍꯨꯔꯥꯟꯕ ꯂꯣꯏꯔꯒ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯊꯦꯡꯅ ꯃꯝꯅ ꯂꯥꯛꯄ ꯃꯤꯗ ꯇꯝꯅ ꯁꯠꯂꯨ ꯍꯥꯏꯕꯅꯤꯗ ꯑꯁ ꯃꯁꯤ ꯍꯅꯨꯕꯤꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯕꯨꯛꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯈꯟꯕ ꯍꯩꯇ꯭ꯔꯕ ꯃꯥꯜꯂꯤ ꯑꯦ ꯕꯨꯠ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯐ ꯐꯗꯒ ꯇꯥꯛꯁꯤꯜꯂꯛꯏꯅꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯐꯕꯒ ꯈꯟꯕ ꯍꯩꯕ꯭ꯔꯅꯦ ꯍꯣ ꯑꯩꯈꯣꯏꯁꯨ ꯑꯐꯕ ꯈꯟꯕ ꯍꯩꯖꯩ ꯑꯗ ꯇꯥꯏꯕꯪ ꯃꯤ ꯅꯣꯏꯅ ꯆꯥꯛꯊꯥꯛ ꯇꯝꯕꯤꯕ ꯑꯗꯨꯗ ꯐꯠꯇꯕ ꯇꯧꯕꯒꯤ ꯋꯥꯅꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯆꯠꯂꯣꯅꯦ ꯆꯠꯀꯦ ꯍꯩ ꯇꯥꯟꯗ꯭ꯔꯁꯨ ꯑꯩꯅ ꯈꯪꯅ ꯆꯠꯇꯧꯕ ꯂꯩꯔꯕꯁꯤꯗ ꯑꯁꯤ ꯍꯥꯏꯅ ꯕꯨꯠꯇꯣ ꯃꯆꯤꯟꯗꯣ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯕꯨꯠꯇꯨ ꯆꯠꯈ꯭ꯔꯕꯗ ꯊꯒꯣꯏꯁꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕꯨꯠꯇꯨꯁꯨ ꯀꯅꯥꯒꯤꯗ ꯁꯦꯜ ꯍꯨꯔꯥꯟꯕ ꯌꯥꯅꯤ ꯍꯥꯏꯅ ꯃꯅꯝ ꯁꯨꯠ ꯉꯝꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯀꯥꯏꯅꯊꯪꯗ ꯏꯅꯥ ꯈꯨꯟꯕ ꯌꯨꯝ ꯑꯃꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯃꯅꯥꯇꯣꯟ ꯑꯗꯣ ꯁꯨꯠ ꯇꯧꯗꯨꯅ ꯃꯅꯝꯁꯤꯗꯤ ꯁꯦꯜ ꯃꯄꯩ ꯄꯩꯁꯤꯜꯂꯒ ꯊꯝꯕꯒꯤ ꯃꯅꯝꯅꯤꯅꯦ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯃꯄꯨꯟ ꯃꯄꯨꯟ ꯊꯝꯂꯤꯕ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ ꯇꯥꯕꯨ ꯑꯃꯇ ꯄꯥꯏꯈꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯒꯣꯏꯅ ꯇꯥꯕꯨ ꯄꯨꯔꯛꯀꯅꯨ ꯁꯦꯜꯗꯨꯗ ꯑꯣꯏꯅ ꯄꯨꯔꯛꯎ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯁꯥꯎꯔꯤ ꯃꯆꯤꯟꯗ ꯇꯞꯅ ꯃꯗꯨꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯥꯕꯨ ꯄꯨꯔꯛꯀꯅꯨ ꯁꯦꯜ ꯑꯣꯏꯅ ꯄꯨꯔꯛꯎ ꯍꯥꯏꯔꯛꯄꯅꯤꯅꯦ ꯏꯆꯤꯟꯖꯥꯛ ꯈꯔ ꯊꯥꯕꯤꯕꯒꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯕꯅꯤꯗ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯊꯋꯥꯏ ꯁꯠꯂꯒ ꯍꯥꯠꯂꯒꯗꯕꯅꯤ ꯍꯅꯨꯕꯤꯅꯦꯅ ꯃꯋꯥꯅ ꯄꯦꯠꯂꯤꯕ ꯀꯔꯤ ꯊꯣꯏꯅ ꯇꯧꯁꯤ ꯁꯥꯏꯅꯣ ꯈꯪꯗꯦ ꯕꯨꯠ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯑꯩꯕꯨ ꯃꯤꯒꯤ ꯌꯨꯝꯗꯒꯤꯒ ꯁꯦꯜ ꯍꯨꯔꯥꯜꯍꯜꯂꯦꯕ ꯃꯥꯒ ꯍꯦꯛ ꯁꯪꯒ ꯑꯣꯏꯔꯨꯗꯅ ꯄꯦꯜꯂꯕꯅꯤꯕ ꯑꯁꯤ ꯍꯥꯏꯅ ꯕꯨꯠꯇꯣ ꯇꯥꯕꯨ ꯑꯗꯨꯕꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯁꯦꯜ ꯃꯈꯩ ꯍꯥꯞꯆꯤꯟꯐꯝ ꯂꯩꯇꯗꯨꯅ ꯃꯌꯥ ꯃꯅꯨꯡꯗ ꯎꯝꯁꯤꯜꯂꯒ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯦꯛ ꯑꯃ ꯄꯥꯏꯔꯛꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯊꯒꯣꯏꯅ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯃꯤ ꯇꯝꯅꯔꯝꯃꯨ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯌꯥ ꯑꯗꯨꯗꯤ ꯀꯥꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯋꯥꯈꯜꯗ ꯑꯣꯏꯅ ꯃꯤꯍꯨꯜ ꯀꯥꯡꯅ ꯄꯦꯜꯂꯕꯅꯤ ꯁꯦꯜ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯂꯣꯏꯕ ꯅꯠꯇ꯭ꯔꯤꯅꯦ ꯍꯧꯖꯤꯛꯄꯨ ꯑꯁꯨꯛ ꯊꯦꯡꯕꯁꯤꯗꯕꯨ ꯀꯅꯥꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯝꯅ ꯁꯜꯂꯝꯃꯨ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯕ ꯑꯩꯗꯤꯕꯀꯣ ꯍꯟꯅꯨꯕꯤꯒ ꯁꯪꯒ ꯇꯧꯕꯁꯤꯗꯤ ꯃꯤꯍꯨꯜ ꯂꯣꯊꯥꯎꯅ ꯀꯥꯡꯈ꯭ꯔꯦꯗ ꯑꯁꯤ ꯈꯟꯅ ꯄꯥꯏꯔꯝꯕꯗ ꯆꯞ ꯂꯦꯞꯂꯒ ꯀꯔꯥꯏꯗ ꯇꯣꯡꯗꯨꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯎꯁꯥ ꯑꯃ ꯍꯥꯏꯐꯦꯠ ꯍꯥꯏꯗꯗꯨꯅ ꯇꯧꯔꯤꯕ ꯑꯗꯣ ꯍꯦꯛ ꯎꯔꯝꯃꯤ ꯑꯥꯗ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤꯕ ꯎꯁꯥ ꯑꯁꯤꯗ ꯍꯦꯛꯇ ꯇꯣꯡꯂꯨꯔꯒꯦ ꯑꯗꯨꯒ ꯑꯆꯠ ꯑꯋꯣꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒꯦ ꯂꯥꯛꯂꯕꯗꯤ ꯍꯦꯛꯇ ꯇꯝꯅ ꯁꯜꯂꯒꯦ ꯑꯁꯤ ꯈꯟꯅ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤꯕ ꯎꯁꯥ ꯑꯗꯨꯗ ꯄꯥꯏꯊꯔꯒ ꯇꯣꯡꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤꯗꯕꯨ ꯀꯅꯥꯕꯨ ꯂꯥꯛꯇꯧꯔꯤꯕꯅꯣꯅꯦ ꯑꯩꯕꯨ ꯆꯠꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯤ ꯈꯟꯅ ꯂꯩꯔꯤꯉꯩꯗ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯅ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯄꯗ ꯕꯨꯠꯇꯣ ꯍꯔꯥꯎꯅ ꯑꯃꯗꯤ ꯂꯥꯛꯏꯅꯦ ꯃꯁꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯦꯛꯇ ꯇꯝꯅ ꯁꯟꯒꯤ ꯌꯦꯡꯉꯨꯕ ꯑꯁꯤ ꯈꯟꯅ ꯅꯨꯄꯥꯗꯣ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯌꯨ ꯉꯥꯎꯕ ꯇꯣꯝꯄꯣꯛꯇꯨ ꯉꯥꯎꯔꯤ ꯃꯆꯤꯟꯗ ꯑꯩꯗꯤ ꯀꯅꯥꯝꯇ ꯀꯤꯕꯤꯗꯦ ꯍꯥꯏꯁꯤꯅꯦ ꯕꯨꯠꯀ ꯑꯃꯠꯇ ꯃꯋꯥ ꯂꯧꯗꯦ ꯅꯣꯔꯤꯜ ꯂꯩꯔꯗꯤ ꯕꯨꯠꯀ ꯊꯣꯛꯂꯛꯎꯅꯦ ꯐꯨꯅꯔꯁꯤꯅꯦ ꯀꯌꯥꯗꯅꯣꯅꯦ ꯌꯦꯡꯉꯨꯕ ꯕꯨꯠꯀ ꯑꯃꯠꯇ ꯃꯋꯥ ꯂꯧꯗꯦ ꯐꯨꯅꯁꯤ ꯀꯥꯏꯅ ꯃꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯃꯀꯣꯛꯁꯦ ꯐꯨꯛꯇꯠꯂꯒ ꯃꯊꯨꯟꯗ ꯄꯥꯜꯂꯝꯅꯤꯀꯣ ꯑꯁꯤ ꯈꯟꯅ ꯕꯨꯠꯇꯣ ꯇꯣꯝꯄꯣꯛꯄꯨ ꯑꯃꯨꯛꯇꯪ ꯐꯨꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯐꯤꯕꯝꯗꯣ ꯍꯟꯊꯅ ꯌꯦꯡꯂꯨꯕꯗ ꯏꯇꯟ ꯇꯟꯊꯅ ꯃꯌꯥꯗ ꯁꯦꯜ ꯎꯝꯂꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯀꯥꯎꯗꯨꯅ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯂꯒ ꯏꯁꯥꯒꯤ ꯐꯤꯕꯝ ꯁꯦꯜ ꯑꯁꯤ ꯂꯣꯏꯅ ꯇꯥꯈ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯎꯇꯣꯟꯗꯨꯗꯒꯤ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯔꯝꯃꯤ ꯎꯁꯥꯗꯨꯅ ꯐꯠ ꯐꯠ ꯍꯥꯏꯔꯒ ꯗꯨꯞ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯂꯥꯎ ꯈꯣꯡꯂꯝꯕ ꯇꯣꯝꯄꯣꯛꯇꯣ ꯃꯁꯥꯗꯨ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯕꯨꯠꯇꯣ ꯃꯄꯥ ꯆꯥꯔꯦ ꯈꯟꯅ ꯃꯁꯛꯇꯤ ꯎꯍꯟꯗꯕꯤ ꯍꯥꯏꯊꯔꯤꯕ ꯎꯇꯣꯟꯗꯣ ꯐꯗꯠ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯇꯣ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯂꯥꯎꯊꯣꯛꯂꯒ ꯃꯀ꯭ꯂꯥꯞ ꯅꯤꯛꯂꯤꯕꯗꯣ ꯇꯞꯅ ꯐꯥꯖꯤꯟꯅ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ
Nasang namang tao na? Ay ne. But ne. Ha? Hoy ma! Nachabo mo to kandiyo but na hataw re. Asi hairaga tampok ado yung ngawbaga loina hankiduna hauthadana chenkirami. Mataw adada but adodi phak tamnoklaga. Maril mata siga. Buttaga phuna si kainaga so hauri. Ay idi chumna tamnaraga. Mana hataw re kaina haijinbagi wani. As ay shishoba. Kanada ko wathi warem tawdana lere. Tariba selsi amukta khunjinkige. Aduga potharunaba. Hairaga putta laimaida tariba seldu khunjillaga amuk paiduna thagoigi mayum tamna chatkirami. Mathangi ayukta yungawba tongpokta maiba maibi laknaduna tawrami. Mana hek wakhal tarakpaga mama ibema aduna pakhana. Imagi bunga nangbu ngarang namidang kari kara thengnaba yauge. Lao khongduna tu pakhana laklibo. Tongpok masthada wakhal lakpagadi thoina khanjiludabani adubu mama na hairaklibo ngado tabada ngarang namidang thokiba ada khangning ningsinglaklami. Thokiba adu ningsinglakpada masado iba pakhana. Ima nasa singarang shiramdo bakita ngaida. Kaino ne haisibo. Kari tawbagino nangna adamna haidubo. Ngarang ina yung ngawri thaklaga lakpada. Khura tamal hoigi wapan makhongdo yobada but amatam naraklibanine. Asi haina mana thengnarakpa pumbatam nami. Masana liriba warido taraga mama ibema adudi pakhana. Imana haidro nangwanda kayarakhanna. Ama mathingda chatkanu. Haidana haiba natraba nangna mayadeba. Achobana Hera tada tomal hoigidudi kaisu laitin thokpa mafam nateda. Nachanupa asna yu thakchilaga mamita seran turan uba oirini. Nateba paba ai tasingna uraklabaniba. Yari matungda numidangda yu thakpiranu. Yu thakchilaga mayamse loina awabo hele. Asi haina kana amata mana hairiba wadada thasabiramde. Asomdana ngarang namida butna sel huraluba imung adudasu yum adugi mawahal aduna kaithel chatki haina tabuda sel lawthokpani haina. Tabu adu hanglubadadi sel amata yawramdaba aduda khangpre khangna kanne hekta lawraklami. Oh hukre huran bada hukre thaibe mana koi law bada tabada manem ibema mukhi do sensilaktuna ima ibema kaidawragin he nangna adu kana law khongli dubo huran bada hukre imung sidagi bo kari huran khibanone kari bu oigani ge seni dana kaino ne haisibo imong asidadi kanasu sangbanatia mi sangdana kadamna manglibanone nati thampham onabagadi nati ko nati aiba pengchoi badawna sen thampham onaraga mang haidoba nati asida thamba tabudagi sel loina mahukhribane ba kai loina tawdoisibo mi ki baruki pithok tawbosu yauribane ba hoi ma kaino baina tawdoisibo asi haya thaibe mada laimaida phamtharaga makhong sangna tingthoklaga mama bu kauraga kapning launing tawduna leirami. Mokhi so haifam tawfam khangjaramte imungdagi sel thumpumba mamongna loina panabani. Maadi ahal oire haina madugumba amata yaholanu haina mamauda loina sinakrabani. Adumapu haida yadaduna ngaikho taha hekta midasu hairukhino hana amukta kupna thiko kanana khangba thampham onaramna hek leiramnaso ima kaisu ona dhimi aigi sel pumbadi asida thamlibane aibo mina sel piro hairaga karino bo khumdawrisibo adugidi karisu waruran imana thamjinba khara leibani adu hana pithoklaga aduga awatpa aduna thiraga kaino pikro aduda kaptawgi sarupudi kaithel chani haibada dum chathouro adu maina dum leiraga ne sel da tholaka dabanate chalo asi haina mukhina mamonu pibo thingjinbirami thaibe masu kaptuna dum leibadi yadabana mafi maron du kantholaga kaithel amuk chatkirami namit adu masu mana manin naidana adumak haukirami namit adugi namidang dasu chap manana adumak butna huran bagi thabak tawrami asumna toina namit nini humni ado tawsilaklabada khul laikai do nimfu ngangnarabani tamna khona tawbaduna agi akhang khara su poknarabani aduna ani punba ahum punbada wari naba khara hauraklabani mayamna adumna ngangnaba aduna thagoi hoigi imungdasu paudu yoraklami tariba paudu tabada memthoidi asuki matik sauningbana loirami adugo thagoidi kaisu khanda wakhangdum nungaina isaiga ngangdana
ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯦꯝꯊꯣꯏꯗꯨ ꯃꯅꯦꯝꯗ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨ ꯀꯥꯝꯅ ꯅꯨꯄꯥ ꯍꯣ ꯅꯨꯄꯥ ꯀꯩꯅꯣꯕ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯕꯨ ꯁꯣꯅꯣ ꯂꯣꯏꯅ ꯆꯨꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅꯤ ꯁꯣꯅꯣꯗꯤ ꯅꯪ 이hen ꯍꯦꯜꯂꯤ ꯆꯨꯔꯤꯕ 이스 ꯑꯩꯅ ꯁꯣꯅꯣ ꯃꯀꯣꯛꯅꯤ ꯀꯥꯏꯅ ꯅꯠꯇꯦꯕ ꯅꯣꯏ ꯅꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ 이마ꯅꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯗꯧꯕ ꯅꯠꯇꯦ ꯈꯨꯟ ꯂꯩꯀꯥꯏꯁꯤꯗ ꯕꯨꯠ ꯊꯥꯗꯣꯛꯂꯒ ꯇꯝꯅꯍꯟꯗꯅ ꯀꯅꯥꯒꯤ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯏꯃꯨꯡ ꯈꯟꯗꯅ ꯁꯦꯜꯁꯨ ꯍꯨꯔꯥꯟꯍꯜꯂꯤꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯑꯗꯨꯃꯥꯏꯅꯕꯨ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯗꯅ ꯆꯥꯕ ꯌꯥꯔꯅꯤ ꯑꯁ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ 이마ꯅ ꯇꯧꯔꯤꯁꯤ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯉꯥꯡ ꯁꯛ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅꯗꯨꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯈ꯭ꯔꯦꯅꯦ ꯌꯥꯎꯁꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯨꯗꯅ ꯆꯥꯗꯧꯔꯕꯅꯤꯅ ꯑꯁꯤꯅ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯑꯁ ꯄꯦꯜꯂꯕ ꯏꯃꯨꯡꯅꯤꯗ ꯑꯩ ꯈꯨꯟ ꯂꯩꯀꯥꯏꯁꯤꯅ ꯈꯪꯂꯒꯅ ꯀꯝꯗꯧꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯈꯪꯅꯔꯛꯂꯒ ꯏꯃꯨꯡꯁꯦ ꯁꯂꯥꯛ ꯁꯥꯕ ꯁꯣꯏꯔꯣꯏ ꯍꯥꯏꯁꯦ ꯈꯟꯅꯗꯦꯕ ꯑꯃꯠꯇ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯊꯣꯏꯅꯗꯤ ꯐꯅ ꯀꯟꯅ ꯈꯝꯖꯤꯟꯅꯕ ꯋꯥ ꯍꯩꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕꯗꯣ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯕꯤꯕ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯋꯥ ꯍꯥꯏꯔꯝꯕ ꯑꯗꯨꯁꯨ ꯀꯇꯟ ꯑꯣꯏꯕꯅ ꯃꯃꯥꯅ ꯕꯨꯠꯇ ꯁꯦꯜ ꯍꯨꯔꯥꯟꯍꯜꯂꯒ ꯁꯨꯗꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯃꯥꯅ ꯇꯧꯔꯤꯕꯗꯣ ꯌꯥꯏ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯈꯨꯟ ꯂꯩꯀꯥꯏꯅ ꯋꯥꯅꯔꯤꯕ ꯑꯗꯨ ꯅꯥꯆꯨꯡꯕ ꯅꯠꯇꯦ ꯈꯨꯟ ꯂꯩꯀꯥꯏꯁꯨ ꯃꯥꯒꯤꯗ ꯁꯣꯜꯂꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯐꯅꯕ ꯋꯥ ꯈꯟꯅꯔꯝꯗꯦ ꯊꯦꯡꯅꯕ ꯁꯦꯜ ꯃꯥꯡꯕ ꯈꯔꯅ ꯃꯔꯅꯥꯏ ꯑꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯑꯗꯨꯅꯗꯤ ꯑꯐꯕ ꯑꯈꯪꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯕꯅ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯊꯒꯣꯏꯗꯣ ꯀꯟꯅ ꯉꯝꯁꯤꯜꯂꯛꯂꯝꯗꯦ ꯑꯗꯨꯅ ꯕꯨꯠ ꯁꯥꯟꯅꯕ ꯉꯝꯂꯝꯗꯦ ꯁꯣꯝꯗ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯕꯨꯠ ꯑꯗꯨꯗꯤ ꯃꯆꯤꯟꯖꯥꯛ ꯊꯥꯔꯛꯇꯕꯒ ꯃꯥꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗ ꯁꯦꯜꯒ ꯑꯃꯠꯇ ꯁꯤꯡꯂꯛꯇꯕ ꯑꯗꯨꯗ ꯃꯄꯨ ꯑꯣꯏꯔꯤꯕ ꯊꯒꯣꯏꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯒꯣꯏ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯄꯥꯟꯗꯅ ꯃꯥꯒꯤ ꯐꯛꯂꯥꯡ ꯃꯄꯥꯗꯨꯗ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯄꯤꯛꯅ ꯊꯒꯣꯏ ꯊꯒꯣꯏ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯁꯦꯜꯗꯤ ꯀꯔꯥꯏ ꯑꯩꯒꯤ ꯁꯦꯜ ꯁꯤꯡꯉꯛꯑꯣ ꯑꯩꯒꯤ ꯁꯦꯜ ꯁꯤꯡꯉꯛꯑꯣ ꯑꯗꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯕ ꯊꯒꯣꯏꯗꯣ ꯃꯁꯥ ꯉꯝꯗꯕꯅ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯑꯗꯣ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄꯣꯏ ꯀꯩꯕꯣꯏ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯥꯁꯥ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯌꯦꯅꯈꯥꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯕ꯭ꯔꯅꯦ ꯊꯣꯏꯕꯅ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯇꯥꯗꯦꯗ ꯏꯃꯥꯅ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯅꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯉꯥꯡꯂꯝꯕꯗꯣ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯟꯈꯠꯅ ꯊꯒꯣꯏ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯥ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯌꯣ ꯍꯥꯏꯕꯅꯤ ꯀꯔꯥꯏ ꯑꯩꯒꯤ ꯁꯦꯜꯗꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯁꯦꯜꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯒꯣꯏꯗ ꯅꯠꯇꯅ ꯅꯥꯀꯟꯗ ꯐꯝꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯕꯗ ꯀꯤꯕꯅ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯅ ꯑꯃꯅ ꯑꯃꯗ ꯀꯣꯟꯁꯤꯟꯅꯗꯨꯅ ꯑꯀꯤꯕ ꯑꯗꯨ ꯈꯪꯂꯝꯃꯤ ꯑꯗꯨꯝꯅ ꯀꯤꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ ꯊꯒꯣꯏ ꯑꯩꯅ ꯍꯥꯏꯔꯕꯃꯛꯇꯗ ꯈꯨꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯗꯝꯅꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯍꯦꯛꯇ ꯏꯃꯨꯡꯂꯣꯝꯗ ꯂꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯍꯣ ꯏꯃꯥ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯍꯦꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯀꯤꯕꯗꯨ ꯈꯪꯂꯝꯃꯤ ꯑꯉꯥꯡꯁꯤꯡꯅ ꯀꯤꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯕꯗꯨ ꯇꯥꯕꯗ ꯕꯨꯠ ꯑꯗꯨꯗꯤ ꯍꯔꯥꯎꯅ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯅꯪꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯑꯩꯒꯤ ꯁꯦꯜ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯛ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜꯈꯩꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯔꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯑꯉꯥꯡꯈꯩꯗꯤ ꯀꯤꯕꯗꯣ ꯀꯌꯥ ꯍꯟꯊꯗꯦ
ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯔꯝꯕ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯕꯨꯠ ꯑꯗꯨꯒꯤ ꯁꯞꯇ꯭ꯔꯗ ꯇꯔꯪ ꯆꯠꯄꯒꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥꯗꯨ ꯑꯃꯨꯛ ꯄꯥꯈꯠꯅ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯏꯃꯥ ꯁꯦ ꯅꯆꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯍꯧꯖꯤꯛꯇꯗ ꯊꯒꯣꯏꯗ ꯋꯥꯈꯜ ꯈꯔ ꯂꯥꯛꯇꯨꯅ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯇꯥꯔꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ. ꯕꯨꯠꯇꯒꯤ ꯁꯦꯜ ꯄꯨꯔꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯊꯋꯥꯏ ꯊꯥꯔꯝꯗꯧꯕ ꯈꯤꯇꯪꯉꯥꯏꯗ. ꯑꯁ ꯑꯩꯗꯤꯅꯦ ꯃꯤꯄꯥꯏꯕꯒ ꯍꯟꯊꯗ꯭ꯔꯤꯗ ꯁꯦꯜ ꯍꯥꯏꯗꯨꯕꯨ ꯀꯝꯗꯧꯗꯣꯏꯅꯣ? ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤꯗ. ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯐꯅꯕ ꯍꯣꯠꯅꯈꯤꯁꯤ. ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯐꯕ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡꯅꯤ. ꯏꯁꯦ ꯑꯉꯥꯡꯁꯦ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯀꯥꯗ ꯄꯣꯊꯥꯅꯔꯨꯔꯣ. ꯇꯣꯝꯕꯅ ꯏꯃꯥ ꯀꯤꯖꯩꯌꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ. ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯑꯄꯤꯛꯄꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯤꯖꯔꯦ. ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ. ꯍꯣꯏ ꯁꯤꯗ ꯄꯨꯟꯅ ꯍꯦꯛ ꯂꯩꯕꯅꯕꯨ ꯐꯔꯦ. ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯃꯈꯣꯏꯒꯤ ꯃꯀꯥꯗ ꯆꯪꯕ ꯀꯤꯅꯗꯨꯅ ꯂꯝꯌꯥꯏꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ. ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯕꯥ ꯁꯤꯕꯤ ꯇꯧꯕꯗꯒꯤ ꯊꯒꯣꯏ ꯑꯗꯣ ꯈꯔꯗꯤ ꯐꯒꯠꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯟꯖꯥꯗ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯇꯞꯅ ꯏꯃꯥ, ꯕꯨꯠ ꯁꯥꯟꯅꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯃꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯁꯨ ꯃꯌꯥꯝꯁꯤꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ. ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯏꯃꯥ? ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥꯅ ꯂꯣꯏꯁꯤꯟꯕ ꯍꯩꯔꯗꯕꯨ ꯉꯁꯤ ꯑꯁꯨꯛ ꯋꯥꯔꯕ ꯐꯤꯕꯝꯁꯤ ꯐꯥꯎꯕꯗ ꯊꯥꯗꯣꯛꯂꯒ ꯊꯝꯈꯤꯒꯗ꯭ꯔꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕ꯭ꯔꯣ? ꯅꯄꯥꯅ ꯁꯥꯟꯅꯔꯝꯕꯅꯤ. ꯁꯥꯟꯅꯕ ꯑꯗꯨꯇꯅꯤ ꯇꯥꯛꯂꯝꯕ. ꯂꯣꯏꯁꯤꯟꯕꯒꯤꯗꯤ ꯇꯥꯛꯂꯝꯗꯦꯅꯦ. ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯣꯏꯁꯤꯟꯕꯁꯨ ꯍꯩꯇꯅ ꯕꯨꯠ ꯁꯥꯟꯅꯔꯝꯂꯤꯕ ꯏꯃꯥ? ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥ? ꯑꯁ ꯂꯣꯏꯔꯦꯗꯅ ꯏꯃꯨꯡꯁꯤꯗꯤ. ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯏꯃꯥ. ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯗꯣ ꯇꯞꯊꯕ ꯉꯝꯗ ꯃꯁꯥꯗꯣ ꯐꯤꯡꯒꯠꯂꯛꯂꯝꯃꯤ. ꯃꯆꯥꯅ ꯑꯗꯨꯝꯅ ꯄꯥꯈꯠꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯟꯒ ꯑꯣꯏꯕꯒ ꯅꯥꯔꯨꯕꯒꯤ ꯊꯣꯏꯅ ꯐꯒꯠꯇ꯭ꯔꯤꯕ ꯑꯣꯏꯕꯒ ꯊꯒꯣꯏ ꯑꯗꯣ ꯋꯥꯈꯜꯅ ꯃꯁꯥ ꯑꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅꯗꯤ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯅ 이마기 이봉아 와 하이게네. ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯇꯞꯊꯔꯛꯂꯒ 이마 그이더러기 이마보 하 ꯂꯝꯖꯥꯎ ꯇꯣ ꯋꯥꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕ ꯍꯧꯔꯝꯂꯒ ꯑꯗꯨꯃꯛ ꯊꯒꯣꯏꯗꯣ ꯁꯣꯔ ꯂꯦꯞꯈꯤꯔꯝꯃꯤ. ꯊꯣꯏꯕꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯄꯗ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯗ꯭ꯔꯛ ꯇꯥꯕ ꯑꯗꯨꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯒꯣꯏꯁꯨ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯑꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯊꯤ ꯀꯌꯥ ꯐꯣꯡꯂꯝꯗꯕꯗꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯕꯨꯠꯇꯨꯅ ꯇꯝꯅꯕꯗ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄꯗ ꯀꯤꯕꯅ ꯂꯣꯏꯅꯔꯝꯃꯤ. ꯃꯈꯣꯏ ꯈꯛꯇꯗ ꯇꯝꯅꯔꯝꯕꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯇꯝꯅꯕ ꯑꯀꯤ ꯑꯈꯪꯅ ꯄꯤꯛ ꯊꯟꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩꯅꯕ ꯉꯝꯗ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯝꯃꯤ. ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝꯗꯨ ꯇꯥꯟꯅꯕꯗ ꯊꯒꯣꯏꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠꯅꯦ ꯈꯪꯂꯛꯄꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯁꯥꯎꯅꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯋꯥ ꯐꯥꯎꯕ ꯈꯟꯅꯔꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯃꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯥ ꯃꯁꯨꯗ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯈꯟꯅꯗꯨꯅ ꯈꯨꯟꯗꯒꯤꯗꯤ ꯇꯥꯟꯊꯣꯛꯂꯝꯗꯦ. ꯑꯗꯨꯃꯛꯄꯨ ꯕꯨꯠꯇꯨ ꯄꯥꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ. ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯋꯥꯅꯕꯗꯨꯗ ꯊꯣꯏꯕꯅ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯝꯖꯥꯎ ꯇꯣꯡꯕ ꯀꯧꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯄꯥꯒꯤ ꯃꯇꯥꯎ ꯃꯥꯏꯕ ꯑꯣꯏꯕ ꯑꯗꯨ ꯇꯥꯟꯅꯔꯝꯃꯤ. ꯀꯥꯏꯅꯊꯪꯗ ꯃꯥꯏꯕ ꯑꯗꯨꯅ ꯕꯨꯠ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ.